ꯑꯌꯥꯝꯕ ꯁꯔꯨꯛ ꯋꯥꯆꯔꯤꯕ ꯑꯌꯥꯝꯕ ꯁꯔꯨꯛ ꯂꯣꯏꯁꯟꯖꯕ ꯅꯝꯁꯤꯜꯂꯛꯄ ꯅꯪ ꯅꯝꯕ ꯅꯠꯇꯦꯀꯣ ꯑꯩꯁꯨ ꯀꯛꯆꯕ ꯀꯛꯄ ꯌꯥꯗꯦ ꯀꯥꯟꯗ ꯉꯁꯥꯏ ꯕꯠ 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 ꯀꯛꯑꯝꯕꯅꯤ ꯚꯤꯗꯤꯑꯣ ꯅꯝꯕꯗꯤ ꯀꯛꯄ ꯌꯥꯈꯤꯗ꯭ꯔꯦ ꯎꯄꯥꯏ ꯂꯩꯖꯗ꯭ꯔꯕꯤ ꯇꯥꯟ ꯇꯥꯟ ꯃꯌꯥꯁꯦ ꯃꯌꯥ ꯌꯥꯝ ꯁꯦꯡꯗꯤꯌꯦ ꯃꯣꯔꯣꯛꯁꯦ ꯑꯩꯒꯤꯅꯤ ꯁꯤ ꯋꯥꯏꯠꯅꯦꯕꯀꯣ ꯀꯔꯝ ꯍꯦꯟꯅ ꯐꯖꯒꯦ ꯌꯦꯡꯉꯣꯕ ꯋꯥꯏꯠ ꯉꯁꯤꯗꯤ ꯑꯣꯛ ꯃꯨꯛꯕꯥꯡ ꯇꯧꯔꯛꯑꯒꯦ ꯊꯔꯣꯏꯒ ꯑꯣꯛꯀ ꯊꯣꯡꯕ ꯃꯨꯛꯕꯥꯡ ꯇꯧꯊꯔꯛꯑꯒꯦ ꯏꯅꯥꯎꯄꯥꯅꯦ ꯃꯥ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣꯗꯁꯨ ꯌꯥꯎꯈ꯭ꯔꯦ ꯑꯗꯣ ꯉꯁꯤꯁꯨ ꯑꯃꯨꯛ ꯑꯣꯛꯀ ꯊꯔꯣꯏꯒ ꯊꯣꯡꯕꯁꯦ ꯆꯥꯁꯦ ꯌꯥꯝ ꯍꯥꯎꯅꯦꯅ ꯏꯕꯥꯅꯤ ꯆꯥꯃꯤꯟꯅꯒꯦ ꯑꯩꯅ ꯊꯣꯡꯕꯗꯤ ꯌꯥꯝ ꯍꯥꯎꯗꯣꯏꯅꯦ ꯆꯥꯔꯣ ꯐꯔꯣ ꯌꯥꯔꯦ ꯈꯨꯠ ꯍꯥꯝꯃꯝꯅꯤꯀꯣ ꯑꯩꯈꯣꯏꯁꯦ ꯍꯥꯝꯃꯦ ꯇꯧꯔꯒꯦ ꯑꯣ ꯃꯍꯤꯁꯦ ꯍꯥꯟꯅ ꯃꯣꯔꯣꯛꯁꯤꯅ ꯑꯩꯒꯤ ꯍꯩꯖꯤꯜꯂꯕ ꯁꯔꯨꯛꯅꯦ ꯑꯗꯨ ꯃꯣꯔꯣꯛ ꯑꯩꯒꯤ ꯑꯩꯉꯣꯟꯗ ꯄꯤꯔꯛꯏꯁꯨꯕ꯭ꯔꯥ ꯍꯥꯎꯗꯣꯔꯤꯕꯅꯤ ꯊꯔꯣꯏꯁꯤꯅ ꯀꯔꯤ ꯑꯍꯥꯟꯕꯒꯤ ꯆꯥꯛꯈꯨꯝꯁꯦ ꯃꯌꯥꯝꯒꯤ ꯀꯃꯥꯏꯅ ꯇꯧ ꯌꯦꯡꯒꯦ ꯍꯥꯎꯋꯦ ꯍꯥꯎꯋꯦ ꯆꯝꯄ꯭ꯔꯥ ꯆꯥꯅꯤꯡꯕ꯭ꯔꯣ ꯃꯥꯏꯗ ꯆꯣꯡꯉꯦ ꯅꯪꯒꯤ ꯆꯝꯄ꯭ꯔꯥ ꯈꯨꯆꯨꯝꯗꯣ ꯃꯩꯇ꯭ꯔꯝꯗꯒꯤ ꯆꯉꯥꯡꯉꯩꯗꯒꯤ ꯅꯥꯎꯔꯦꯝꯊꯣꯡ ꯊꯔꯣꯏ ꯍꯥꯎꯋꯦ ꯊꯔꯣꯏ ꯀꯛꯄꯒꯤ ꯃꯇꯥꯡꯗꯨꯁꯨ ꯐꯖꯈꯤꯕꯅꯤ ꯊꯔꯣꯏ ꯐꯅꯌꯥꯝ ꯁꯤꯖꯜ ꯂꯩꯔꯝꯃꯤꯅꯦꯃꯦ ꯁꯤ ꯀꯧꯔꯒ ꯀꯛꯃꯤꯟꯅꯔꯒ ꯆꯥꯊꯣꯛꯑꯁꯦ ꯇꯧꯔꯁꯦ ꯁꯨꯝ ꯀꯨꯏꯅ ꯊꯝꯃꯗꯤ ꯌꯥꯔꯣꯏꯅ ꯇꯟꯗꯅ ꯆꯥꯗꯕꯅꯤꯗ ꯑꯩꯅ ꯐꯝꯐꯝꯁꯦ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯆꯤꯡꯒꯤ ꯃꯣꯔꯣꯛ ꯃꯃꯤꯡ ꯈꯪꯗꯦ ꯃꯣꯔꯣꯛ ꯇꯦꯛꯄꯅꯦ ꯆꯤꯛꯑꯣ ꯆꯥꯅꯤꯡꯗꯦ ꯁꯨꯝꯂꯤ ꯁꯨꯝꯂꯤꯒ ꯂꯥꯎꯔꯒ ꯍꯥꯎꯋꯦ ꯑꯩꯅ ꯀꯨꯏꯔꯕꯅꯦꯕ ꯑꯣꯛꯀ ꯊꯔꯣꯏꯒ ꯆꯥꯅꯤꯡꯕꯗꯣ ꯍꯥꯎꯔꯦ ꯍꯥꯎꯔꯦ ꯊꯔꯣꯏꯁꯦ ꯐꯖꯅ ꯍꯥꯎ ꯂꯩꯔꯝꯃꯦ ꯅꯩꯔꯥ ꯃꯌꯥꯝ ꯃꯨꯟꯅ ꯌꯦꯡꯉꯣ ꯃꯁꯛ ꯈꯪꯕ꯭ꯔꯥ ꯌꯦꯡꯉꯣ ꯈꯪꯗꯤ ꯈꯪꯉꯕꯅꯦꯕꯀꯣ ꯃꯌꯥꯝꯅ ꯑꯗꯨꯝ ꯃꯨꯟꯅ ꯌꯦꯡꯕꯤꯌꯣ ꯑꯃꯨꯛꯀ ꯍꯦꯟꯅ ꯈꯪꯕ꯭ꯔꯥꯅ ꯈꯪꯉꯝꯃꯣꯏ ꯑꯩ ꯍꯣꯔꯦꯟ ꯂꯣꯏꯔꯝꯗꯥꯏꯗ ꯑꯣꯏꯅ ꯍꯥꯏꯔꯛꯀꯦ ꯈꯪꯉꯝꯅꯤꯗ ꯃꯁꯛ ꯐꯖꯅ ꯎꯗꯕꯅꯦ ꯑꯩ ꯚꯤꯗꯤꯑꯣꯗꯣ ꯑꯩ ꯚꯤꯗꯤꯑꯣꯗꯣ ꯃꯥꯅ ꯅꯩꯗꯣꯔꯦ ꯍꯟꯗꯣꯛꯀꯦ ꯀꯩꯅꯣꯗꯣ ꯑꯅꯦꯝꯕꯅ ꯅꯠꯇꯦ ꯑꯋꯥꯡꯕꯅ ꯊꯧꯕ ꯀꯩꯗꯧꯋꯦꯅ ꯕꯨꯛ ꯕꯨꯛ ꯊꯤꯟꯕꯒꯤ ꯚꯤꯗꯤꯑꯣ ꯑꯃ ꯚꯥꯏꯔꯦꯜ ꯆꯠꯈꯤꯕꯗꯣ ꯑꯅꯦꯝꯕꯁꯤꯗ ꯊꯧꯍꯜꯂꯤꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯑꯣ ꯑꯅꯦꯝꯕꯁꯤꯗ ꯊꯧꯍꯜꯂꯤꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯑꯩ ꯑꯍꯥꯟꯕꯗ ꯈꯪꯗꯦꯕ ꯃꯨꯟꯅ ꯌꯦꯡꯁꯤꯜꯂꯀꯥꯟꯗ ꯅꯪ ꯑꯣꯏ ꯂꯩꯔꯝꯃꯤꯅꯦꯕ
이만나봐 봐봐 레이베네. ꯑꯗꯨꯁꯨ ꯕꯨꯂꯦꯠꯀꯁꯦ ꯌꯥꯝ ꯅꯥꯟꯅꯒ ꯊꯧꯒꯥꯏ Boleh nanti Himalayan. ꯕꯨꯂꯦꯠ ꯅꯠꯇ꯭ꯔꯅꯦ Himalayan. ꯍꯥꯎ Lục lấy áp mà thì hậu lắm. 매양 그냥 미안해 따뜻 Ngày thì dễ hạt thì cay đấy. 그래서 Qua đi này. 낙비더베라 낙비더베 와라우저리 첸독저리 Lạc cái cho khăn lùn này lạc bị đấy. next time yang mày học bên chưa nào Dạ đó. 자 손도 싸우자 오빠 자 싸우리 가자 Không không được. 해봐 Đâu nữa. 많이 들어가서 하는 거면 되는 거야. 완전 기다려. Chắc mình làm con này. Ăn cục cơm nè. 아이 비디오도 보고 미녀 빠리는 비디오. ꯑꯩ ꯃꯊꯪꯗꯒ ꯀꯩ ꯆꯥꯖꯔꯨꯒꯦ ꯀꯥꯏꯅꯒ ꯍꯥꯏꯕꯤꯔꯛꯑꯣ ꯃꯌꯥꯝ ꯀꯥꯏꯅꯒ ꯍꯥꯏꯕꯗꯣ ꯌꯥꯝ ꯇꯜꯂꯦꯕ ꯃꯤꯅ ꯆꯥ ꯉꯝꯃꯣꯏꯗꯕ ꯄꯣꯠ ꯉꯥꯛꯇ ꯍꯥꯏꯔꯛꯑꯗꯤ ꯁꯨꯄꯣꯠ ꯆꯥꯗꯕ Cái sao thì mà thang được à? ꯈꯪꯗꯦ ꯍꯥꯏꯔꯛꯑꯣ Ốc tổ có sao chứ nào? ꯑꯩ ꯍꯩꯅꯗꯦ ꯑꯗꯨꯅ ꯑꯩꯅ ꯇꯜꯂꯦ ꯍꯩꯅꯗꯕ ꯄꯣꯠꯇꯣ Chả ninh rồi chứ? ꯆꯪꯒꯦ Cái gì? ꯃꯁꯛꯇꯨꯒ ꯆꯥꯛꯍꯥꯎꯗꯒ ꯅꯞꯄꯒ ꯂꯩꯗꯧ ꯃꯥꯜꯂꯦ ꯍꯤꯡꯅꯒ ꯆꯥꯗꯅ ꯃꯣꯏꯅ Cái nó tổ cha thì này cái nó. Cái tổ mi cha này gì? 기재예요 아니 잡아 잘라 Ông nung là khai được rồi. 하루 타면 돼 우럭 찰래야다 Thật luôn này nào rồi đó. Thật rồi là cha mình làm việc cố tình ao nè rồi. 하루에 한좀 더 봐. À 저기 당신 이런 거가 싹 잡아야 돼 마. 잡으면 나쁜 건데 봐. 이런 거 전에 빵을 타는 게 이런 거도. hꯧꯖꯤꯛ ꯄꯥꯟꯒ ꯑꯩ ꯕꯖꯥꯔ ꯌꯥꯝ ꯆꯠꯅꯤꯡꯉꯦꯗ ꯄꯥꯟꯒ ꯊꯥꯡꯖꯤꯡꯒ ꯏꯔꯣꯟꯕ ꯌꯥꯝ ꯆꯥꯅꯤꯡꯉꯦꯕ ꯏꯔꯣꯏꯁꯤꯗ ꯃꯍꯤ ꯃꯌꯥꯝ ꯂꯩꯔꯝꯃꯦ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯏꯔꯣꯏ ꯁꯨꯝ ꯀꯧꯕ ꯋꯥꯅꯤꯀꯣ ꯑꯉꯥꯡꯉꯩꯗꯒꯤ ꯁꯨꯝ ꯀꯩꯅꯣ ꯑꯥꯊ꯭ꯔ
ꯋꯥꯍꯟꯊꯣꯛ ꯌꯥꯝ ꯂꯩ ꯏꯔꯣꯏ ꯀꯧꯈꯤꯕꯗꯒꯤ ꯑꯗꯨꯅ ꯁꯨꯝ ꯀꯧꯕ ꯋꯥꯅꯦ ꯂꯨꯋꯥꯡꯉꯝꯕ ꯀꯧꯕꯅꯤꯀꯣ ꯁꯂꯥꯝ ꯂꯨꯋꯥꯡꯉꯝꯕ ꯁꯤꯗ ꯑꯃꯨꯛ ꯂꯨꯋꯥꯎꯕ ꯑꯃꯨꯛ ꯀꯧꯕꯤꯔꯤꯅꯦꯕ ꯂꯨꯋꯥꯡꯉꯝꯕ ꯍꯥꯏꯕꯁꯤꯗ ꯂꯥꯗꯒ ꯆꯥꯔꯒ ꯁꯤꯠꯀ ꯅꯥꯜꯂꯒ ꯆꯥꯕꯗ ꯌꯥꯝ ꯐꯖꯕ ꯑꯩꯅ ꯂꯥꯛꯅꯤꯡꯗꯕꯒ ꯇꯥꯍꯜꯂꯗꯅ ꯍꯥꯏꯔꯛꯑꯦ ꯑꯩꯉꯣꯟꯗ ꯑꯄꯨꯟꯗ ꯇꯥꯏꯅꯒꯗꯕꯅꯦ ꯑꯩꯅ ꯆꯠꯂꯝꯃꯁꯨ ꯐꯕꯅꯦꯕ ꯑꯩꯉꯣꯟꯗ ꯆꯠꯂꯣ ꯍꯥꯏꯗꯦ ꯅꯪꯅ ꯆꯠꯂꯗꯤ ꯊꯔꯣꯏ ꯑꯃꯨꯛ ꯀꯛꯅꯤꯡꯉꯥꯏ ꯃꯤꯗꯤ ꯍꯜꯂꯛꯑ ꯀꯛꯄ ꯌꯥꯏ ꯃꯇꯝꯗꯤ ꯑꯗꯨ ꯀꯩꯁꯨ ꯊꯦꯡꯒꯗꯕ ꯅꯠꯇꯦ ꯀꯩꯅꯣ ꯆꯥ ꯊꯛꯄ ꯐꯥꯎꯕ ꯂꯣꯏꯁꯤꯜꯂꯒ ꯆꯥꯔꯁꯦꯅ ꯇꯧꯔꯤꯗꯨꯗ ꯑꯗꯨꯒ ꯃꯤꯅꯤꯠ 10 ꯐꯥꯒꯗꯕ ꯅꯠꯇꯦ ꯂꯧ ꯆꯠꯄꯗ ꯄꯔꯧ ꯌꯥꯗꯦ ꯑꯩꯉꯣꯟꯗ ꯂꯧ ꯆꯠꯂꯣꯅ ꯑꯣꯔꯗꯔ ꯑꯗꯒꯤ ꯄꯤꯔꯛꯇ꯭ꯔꯦ ꯃꯥꯁꯨ ꯀꯩꯅꯣ ꯐꯔꯛ ꯇꯥꯏ ꯍꯥꯏ ꯑꯉꯥꯡ ꯍꯥꯏꯌꯦ ꯃꯃꯥꯒ ꯃꯅꯥꯎꯄꯤꯒꯒ ꯀꯩꯅꯣ ꯆꯠꯈꯤ ꯍꯥꯏ ꯃꯊꯨꯝ ꯍꯥꯞꯄꯔꯕ ꯇꯤꯜꯍꯧ ꯄꯥꯝꯃꯦ ꯇꯤꯜꯍꯧ ꯄꯥꯝꯃꯦ ꯃꯣꯏ ꯇꯥꯃꯣ ꯇꯤꯜꯍꯧ ꯄꯥꯝꯃꯦ ꯗꯥ ꯗꯥ ꯀꯧꯕꯩ ꯀꯥꯏꯗ ꯃꯥ ꯌꯥꯝ ꯁꯥꯎ ꯗꯥꯒ ꯑꯗꯣ ꯃꯌꯥꯝ ꯑꯩꯅ ꯚꯤꯗꯤꯑꯣ ꯑꯃ ꯃꯥꯒꯤ ꯁꯔꯄ꯭ꯔꯥꯏꯖ ꯄꯤꯒꯦꯅꯀꯣ ꯌꯥꯝ ꯍꯩꯖꯗꯕ ꯑꯗꯨꯒꯅꯦ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯂꯣꯏ ꯅꯝꯃꯦꯕꯀꯣ ꯊꯥꯒꯠꯀꯦ ꯇꯧꯔꯒ ꯊꯥꯒꯠꯄ ꯏꯀꯥꯏꯅ ꯊꯥꯒꯠꯇꯦꯕ ꯃꯥꯏ ꯕꯥꯔꯗꯦꯒꯤ ꯑꯩꯅ ꯅꯝꯕꯤꯕꯗꯨꯔꯣ ꯅꯠꯇꯦ ꯑꯗꯨꯗꯤ ꯊꯥꯒꯠꯂꯦꯗꯅ ꯑꯩꯅ ꯅꯝꯖꯕ ꯀꯩꯀꯥꯗꯣ ꯐꯖꯅꯗꯤ ꯅꯝꯕꯅꯦ ꯀꯦꯛ ꯂꯧꯐꯝ ꯀꯔꯤ ꯀꯔꯥ ꯑꯗꯨꯃ ꯑꯗꯣ ꯄꯩꯁꯥ ꯄꯥꯏꯖꯗꯕꯅꯤꯅ ꯑꯩꯗꯤ ꯆꯄꯜ ꯑꯃ ꯂꯩꯕꯤꯕ ꯍꯥꯏꯗꯤ ꯃꯥꯒꯤ ꯆꯄꯜꯗꯣ ꯑꯃ ꯂꯩꯕꯗꯣ ꯍꯥꯟꯅꯩꯗꯣ ꯌꯥꯕꯨꯗꯤ ꯌꯥꯔꯤ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯃꯜꯂꯛꯑꯕꯅꯤꯅ ꯃꯥꯁꯨ ꯕꯤꯠ ꯂꯩꯔꯔꯣꯏ ꯀꯥꯂꯦꯟꯒꯤ ꯑꯣꯏꯕꯁꯤꯗ ꯍꯥꯟꯅ ꯊꯕꯛ ꯆꯠꯄꯗ ꯆꯄꯜ ꯇꯣꯡꯉ ꯆꯠꯄꯗꯣ ꯅꯨꯡꯉꯥꯏꯅꯦꯅ ꯆꯄꯜꯗꯣ ꯂꯩꯕꯤꯅꯦꯕ ꯁꯔꯄ꯭ꯔꯥꯏꯖ ꯒꯤꯐꯅꯦꯕꯀꯣ ꯑꯩꯈꯣꯏ ꯂꯥꯏꯖꯔꯕꯅꯤ ꯃꯤꯗꯤ ꯕꯣꯛꯁꯇꯒ ꯆꯥꯎ ꯆꯥꯎꯅꯒ ꯄꯤꯗ꯭ꯔꯥ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯉꯝꯖꯗꯕꯅꯤꯅ ꯃꯌꯥꯝ ꯄꯤꯕꯁꯨ ꯉꯝꯖꯗꯕꯅꯦ ꯃꯣꯔꯣꯛꯇꯣ ꯆꯥꯗ꯭ꯔꯕ ꯆꯥꯏ 2 ꯆꯥꯈ꯭ꯔꯦ ꯁꯥꯕ꯭ꯔꯥ ꯆꯥꯗꯦ ꯊꯨꯝꯂꯤ ꯂꯥꯛꯑ ꯌꯥꯝ ꯍꯥꯎꯕꯅꯦ ꯌꯦꯡꯉꯣ ꯍꯥꯏꯕ ꯆꯥꯗ ꯆꯪꯗ ꯀꯩꯁꯨ ꯅꯠꯇ ꯎ ꯃꯣꯔꯣꯛꯁꯦ ꯆꯤꯛꯏꯅꯦ ꯍꯥꯏꯕ ꯑꯗꯨ ꯌꯥꯝ ꯎꯁꯤꯠꯇꯦ ꯍꯥꯏꯕ ꯁꯤ ꯉꯥꯡꯁꯦ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯃꯥꯅ ꯐꯖꯍꯟꯗꯅꯕ ꯍꯣꯠꯅꯩꯌꯦꯕ ꯒꯤꯠꯀ ꯅꯝꯃ ꯆꯥꯕꯅꯦ ꯍꯥꯏꯕ ꯆꯥꯗꯦ ꯍꯥꯏꯕ ꯑꯩ ꯆꯥꯒꯦ ꯌꯥ ꯀꯨꯝꯃꯦ ꯆꯝꯄ꯭ꯔꯥ ꯇꯥꯏ ꯁꯣꯏꯖꯟꯕꯩꯅꯦ ꯁꯨꯝꯖꯟꯕ ꯇꯤꯜꯍꯧ ꯄꯥꯏꯔꯛꯑꯦ ꯇꯣ ꯃꯦꯖꯤꯛ ꯇꯧꯔꯤꯅꯦꯕ ꯂꯥꯏꯅ ꯊꯥꯗꯔꯛꯑꯦ ꯄꯤꯁ ꯑꯃꯅꯤ ꯍꯥꯞꯄꯤꯔꯛꯑꯣ ꯑꯩꯗꯤ ꯉꯝꯃꯔꯣꯏ ꯆꯥꯕ ꯑꯗꯨꯗꯨꯒ ꯍꯣꯏ ꯐꯝꯕꯗꯤ ꯋꯥꯔꯦ ꯑꯣꯟꯖꯜꯂꯣ ꯑꯗꯨꯃꯥꯏꯅ ꯐꯝ ꯅꯨꯡꯉꯥꯏ ꯃꯑꯣꯡꯗ ꯈ꯭ꯋꯥꯡ ꯅꯥꯏꯌꯦꯕ ꯀꯨꯏꯅ ꯐꯝꯕꯁꯦ ꯀꯨꯏꯃꯜꯂꯦ ꯑꯩꯈꯣꯏ ꯆꯥꯖꯦ ꯁꯤ ꯑꯃꯨꯛ ꯄꯥꯏꯔꯛꯑꯦ ꯑꯩꯗꯤ ꯉꯝꯃꯔꯣꯏ ꯂꯣꯏ ꯈꯥꯏꯗꯣꯛꯑꯣ ꯊꯣꯛ ꯃꯁꯤꯡ ꯊꯤꯖꯤꯔꯥ ꯑꯩꯅ ꯌꯥꯝꯃꯝꯃꯤꯕ ꯑꯩ ꯈꯔꯁꯨ ꯄꯤꯒꯦ ꯉꯝꯗ꯭ꯔꯦ ꯆꯥꯕ ꯌꯥꯕ ꯂꯥꯁ ꯁꯣꯏꯕ ꯆꯥꯛꯈꯨꯝ ꯆꯥꯎ ꯑꯝꯇ ꯍꯨꯞꯄꯝꯃꯨꯕ ꯄꯤꯛ ꯊꯒꯦꯡ ꯊꯣꯡ ꯗꯟꯗꯤꯗ ꯄꯤꯖꯕꯒ ꯆꯞ ꯃꯥꯟꯅꯔꯦ ꯍꯥꯎꯔꯦ ꯑꯩꯈꯣꯏ ꯆꯥꯛꯁꯤ ꯈꯤꯇꯪ ꯂꯦꯝꯃꯦ
실례면 하나 미자그래 그러면 지금 끝나지네. 그러면 시간 되게 그걸로 선절할 거면 아 아니 니티요. 아니 어금 mga 멀리 dali nipan mapan tara tamatoy kaintoy taumdol tamri taunga tatlo tatte tanpa chotoy kun matoy kunitoy kulumdoy kunali kunmanga kundaruk kundaret kunipan kumapan kuntra matoy kontra mari 시리즈 그래서 하나 다들 다 분파 nam dai pate ai chỉ chụp tao này nên nam ta đó tate kuntra sabjabi cái nó PTSD đó du konde kuntra sabjabi cái lời thằng nam nam cũng tao cái này tao bây giờ gì ai pagi tong ni piti de noi dai dok tabone à cái mắm nói xong rồi bye 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 là ồ nông coi này